अस्सलामुअलैकुम वरहमतुल्लाहि वबरकातुहू ngasi tasawuf series da lakhachariba topic asi akhlaq wari ngasi mangjong na nur se phong da phong jakhre amasung ehang na tharang tok jaba tasawuf ko balari ki shargamani akhlaq masi ki english ki artha da sarang na artha han bi ai virtue morality and manner akhlaq mi masagi lamsa sajad asupada mahaki mahausa adubuni masi tasawuf ki yumpham mase se lima tak suluki haibade allah gi maikai da pang balambi da kumang choksin bangam gani akhlaq ki mato lomba da suluk ki mato lomba phangani akhlaq asi khuluk ki mayam khangna ba haibade pulren wahini masi gi arthadi macharit mahausa lamsa sajad asina singbani masi ruh amadi nafs ki tangamba matik haibadi malaka aduni malaka asi sagulakpagi thong ani haibadi maram ani ni makhoi sing adudi fitrah natural state natural instinct miwe bana manayama oina mahausaga loinana haibadi mapu manai nungi mari aduga loinana taibang da khongdarei asing miwe bagi mahausagi ahan mahausa ase allah na sembani hairiba allah na semba mahausa asibo fitrah kawi masiga mari leina ba hadis mubarak amatang lakhachari Hazrat Abu Hurairah radhiyallahu anhu gi riwayat ni Allah gi nabi na haibirami angang amata fitrah haibade natural instinct na taraga natural state ka loina na poktaba laite matungda mahaki mama mapana mahako jiu amma natraga kristan amma natraga layam latpa amma oina semkhibani haibadi fitraga loina na poglai fitraga loina na poglapa haibadi mahaki asengba miyoibagi mahausaga loina na poglai miyoibagi asengba mahausa haibadi mapu manai mariga loina na poglai asina dingi akhanga hi alim singna mahausa asengba natural instinct poglai haibani na mutilat pami oiraroi amasung mapu mahapu sakhangba amasung mapu mahaki manai oidana poglai amso laigani makhoi muslim haina artha hali haibadi mi khudima muslim oina poi hadis asi sahih al bukhari hadis number lising amaga chani ga maudani thoi amasung sahih muslim hadis number lising ani ga chadruka yankhai ma thoi dagini anisubada ada habit miyoibna fitra haibadi natural state ka loina polaglabasu miyoib masen amadi tayong panbagi atai jiba sing amadi port singa loina rakpa samnarak padagi akakna ba thabak thaurang singda apamba mihoba pungning thamoi da subsan khibadagi masada hainabi poglai masina akhlaq ko tongan ba sakpham lohwalai akhlaq ki makhal sing akhlaq si makhal ani ni ahan bana akhlaq i razila haibadi the lowly attribute handaba thaki gunsing akhlaq i razila ase nafsaga mari leina ba akhlaq ani sobadan akhlaq i hamida the beautiful attribute fazaba athoiba lamsat mahausa nature masi ruhaniyat ki thamoiga mari leina ba akhlaq akhlaq i razilagi Kanglam khara akhlaqi rajila da sanba gun khara thamjage madudi tam penai da ba pamba hirs mihauba gussa asauba daruk minam sori hasat kalak khambanba bukhal arikpa riya utpa uzuf masa thagatpa takabur napal kina tharum thamba hufi zaha mingsat pamba hufi dunia bu pamba dunia bu nungsiba hairiba gul singa se sadharan mi khuding ba ki mafam da chen duna leiramba amsung leigan ba adugumba gun singni anem bam sung fatta bu gun singni dinda taraglaba matungda tazkiya tawraba matungda muzahada tawraba matungda ibadat ki pambaina allah gi
थौजानदगी हाइरिबा फतबा गुण सिंग असिदगी अफबा गुण अखलाकी हमीदादा लाई अखलाकी रजिलागी संतोकपा खजितंग थमजरमगे सेंगदबा अमोटपा इसागी लमसत महौसा नफ्सा अम्मारा गी अखलाक असी अखलाकी रजिलानी हाइजकरे अहानबदा ताम पेनाइदबा पांबा अल्लाह ताला ना हाय पेनाइदबा पांबा ताम की मखा पोनगनु मसी नहाकु लमांगनबदा लमजिंगनी अल्लाह की लंबी तकी कुरान सौराकपा अर्थ सूरा नंबर 19 आयत नंबर 13 पेनाइदबा पांबना मियुबेबो असेंग दुनिया ही सांसारिक मेटेरियलिस्ट ओइहली महांगना ताइबंग सिदा लैरिङैदसु मसागी करिमत पोइबा फंगदना अमसुंग ताइबंगदगी हनखिबा मतमदसु करिमत पुदना नुआइबगी असेंग हकीकत खंगमदना फंगमदना वाना पुंसी लोंखी हिर्स मिहौबा से ताम हाइबदि पेनाइदबा अपामबदगी ओइरेई पेनाइदबा अपामबदगी मिहौ करामसिदे ओइरेई लाई अनिसुबा थांगे अल्लाह ना हाय नहा की मियंग थमगनु दुनिया की हराव तयंबदा चौराकपा अर्थ कुरान सूरा नंबर 1 आयत नंबर 113 दुनिया की पोट सिंगद थंबा अपामबदा ngमखै लानखरबदी दुनिया की पोट सिंगदा थंबा हाइबदि लैबा अपामबा असिदा ngमखै लानखरबदी मिहौबा ओइरेई अदुगा मिहौबगी थाक असिनु वांखलकलगना सुमतपा ओइरेई कनागुंबा अमना सुम्बु सुमत खरबदी कनागुंबा अमना करिगुंबा अमना सुम्बु सुमत खरबदी सुम्बु सुमत हन खरबदी मी अदुगी विचार शक्ति मांखी अफबता खंगक्ते अफबता खलक्ते नहासिंगना अपांबा मिहौबना मयाई कारकपदा सुमत नखिदुना अमना अमगे अंगाउबा मजनुन ओइनरई खंगमदबसिंगना अपाम मिहौबु नुंसीबगी मिंग पिसल्ली तसेंबदी नुंसीबा नत्ते अपामबदगी मिहौबदगी सुमतपा अदुगी मिंगनी गुस्सा असाउबा हजरत अबू बकर रज़ियल्लाहु अन्हु न तम्मी मदुदी अल्लाह की नबी सल्लल्लाहु अलैहि वसल्लम हाइदोकपिरमे अकनबा पांगनबा मी अमा हाइबसे हक्चांगी तोंगसागी तौंगंबना सिंगनबदा माइथीबा पीबा अदु नत्ते थांगै सेंगनमक पांगल लैबा मी अमा हाइबसे मसागी नफ्सपु असाउ मतमदा खुदुमदा थंबा ngमलिबा अदुनी सही मुस्लिम बुक नंबर 32 हदीस नंबर 13,412 असाउबदी ममित तांगबा अंगांगबा मैरीगुंबनी अल्लाह की नबी सल्लल्लाहु अलैहि वसल्लम ना हाइबिरम्मी थांगै सेंगनमक असाउबा सैतान की माइकैदगी लाकपनी अमसुंग सैतान दी खबी मैदगी सेमबनी असाउबना ईमानबु अकंगबा मना मसिंग तांगोई ताना मांगन तागहल्ली असाउबना सैतानबु अकंगबा मना मसिंगुम तांगोई ताना मांग तागहल्ली अल्लाह की निस्बत कनेक्शन तकहल्ली मथंगदा दारुक मिनम सोरी दुनिया ही हाइबदे सांसारिक सिंगदी ताम अमदे हिर्स की लिसिंगदगी उपाय लैदुना मिनम सोरी तवी पेनाइदबा अपामबा अमदी मिहौबा मसिना थाक वांखलागदी मिनम सोरी सि तवी नत्रगा ताम समदे हिर्स योगननबा मखोइबु थमननबा मिनम सोरी के पांबई ओइने मिनम सोरी की मतेंग लौने मिनम मी सिंग अहानबदा मसाबु मिनम्मी मतुंगदा अतोप्पबु मिनम्मी मिनम मीना खक असेंगबा मुरिद ओइबा ngamde अल्लाह की लंबी द पांगबा ngamde सालिक ओइबा ngamde काइदौनुंगदसु थमोइदा रूहानी के थोंग हांगबा आइबदे मुकासबा फंगबा ngamde मरमदी मसी इखलास की ओना तैनबदे मिनम बना लमसद अखलाक मोटपगी मथक्ते हेना थोइना मोसिल हल्ली मसी की पर्दा मरुमदा आरानबा पुरम पांगथोकपा ओइथोई असिना अल्लाह की नबीना फत्तबा लमसद सिंगी मरक्ता ख्वाइदगी हाना मिनम सोरी थादोकनबा हाइबिरमने असिना मसाता नतना अतोपबुसु गुनागी लांगदा थोहल्ली कलक खंबनबा हिर्स मिहौबा पेनाइदबा पांबा ताम्स
amadi minam sori hairiba singsi ngamkhai larakpada kalak khaman balai bukhal arikpa mihau chawba hirs amadi kalak khaman ba hasad leiba singdadi mahausana pukchen piki arikpa oi masana masagi amadi atopa migi hak ada tawba ngamde Allah gi nabi sallallahu alaihi wasallam na haibi rami arikpadi Allah dagi lap nei mi singdagi lap nei amasung maiga haibadi dozak nak nei Abu Dawud hadis number listing mariga sadret marfu mari masi Allah gi kanun sariyat amadi miram sit ki mayoktani riya masabu amadi masabu masagi oiba bu unning ba se takabur gi mapan thang basaru masagi oiba natraga masabu unning ba se napal gi mapan thang basaru napal bu loiradi mi mana masabu na bu honare masagi oiba bu thagal lai riyakari ase anaba thamoi amagi mahausani thamoi na naragadi thamoi na nari basi napal amadi riyakari gi maram nani riyakari ase anaba thamoi amagi mahausani asingba thamoi sienba mina masabu unanabagi pandamda thabu khudimak tawi mahak chaklol yami puksel haibedi niyat chumde bishar chumde ware phirep chumde ibadat amadi amal khodimak dunia higi oi mi uragata penjai thagat piragata harawi thagat pidragadi warawi sawi uzuf masa thagatpa napal leiba singdi matam bumba masa thagat chaduna tabade thagat haningduna talai moksadi ahankar ananiya materialist sangsharik egoism na nafsa amara habade khwaidigi nemba masa gi thak aduta lehali uzubna hiram khuding makta masagi maikai da ta yengi masagi khudong chabata thi dunia hi gi mingchat ki damakta thawai thabada pamudi takabur napal Abdullah ibn Mas'ud na paudam lammi paudam biri Allah gi nabi sallallahu alaihi wasallam na habirami thamoi da napal takabur gi marik ama phawba leiri makhai kanagomba amatana janat changloi At-Tirmizi, Abu Dawud, amasung Ibn Majah. Achawram kaba amadi napan luthong nabadi apang bagi khudamni. Mahang na masagi asoiba uwa fangde amadi uraga su khangamde. Atopagi afaba chakot padasu khangmangamti. Amasung uwa su ngamti. Asina atopagi aranba masina atopagi aron manatraga apong biyek na boygani. Kina tharum thamba. Malay masig wathok thokdo kaya gi horofam marugi marudi amana amagi tharum thamnaba sini tharum mashi takta panjakriba hirs daruk hasad bukhal riya amari takabur na singba fata balamsat pukchen punamaksin wahelak paduni asina masagi batil thamoibu mapuda sinnaba ngamhande amasung matam bomba wai sil handuna thami amadi mapung phabi ibadat ki thag haibadi sifate ihsan ki thag ta kaidangoi su yoba ngamde Hufizaha mingchat pamba dunia gi mingchat amade lan thum pamba gi nesabu Allah gi nabi na mapuk lamba kaisal ani ga sangdam nabi rami dunia gi mingchat pamba gi horok famdi takabur napal amadi uzub masa thagat chabani makoina masabu thagat pirakpa so nabi rakpa khaurang na ngai masa gi dos gun bu losilli mina khangkhra ukhraga khang ngamde mahagna mahisa bu su phanglaroi daba punsi dunia gi mingchat ki damakta punsi gi aroi bathai dunia gi damakta punsi gi pontha oi makoi ase punsi gi masak khangjadraba singni hupi dunia bu nungsiba dunia gi mingchat pamba singdi mahusana penai daba pamba tam karami hoba hasad masa thagatpa ujub amadi napal takabur napal luthong nabagi mi soidana hoigali makoina Allah bu kauthoi maramdi makoina dunia gi port singda kham thengna pamba madung siba thamkhre makoina dunia gi punsi ase loi kham naidana punsi sahi lising hingduna nafs ki khwaisat ki indri gi apkara apam khawrang bagi apen bataningi toigumsung mahangna fana hona dunasu mahaki thawaina khak apen ba made harau ba phangamde
मरमदी महाकी रूह की अपेनबा मदी हरावबदी रूह की मपूगी मफमदगी लाई दुनिया की नुंसीबना सुमत खरबसिंगना मपूगा मनाइगा की मरी निस्पत्ते इलाही मसक खंगहंदे।